ngasi phong toan Manipuri se phong sing amasum thokiba thawdo wathok sing degi maruoibe i pauk sing khonga saraga Manipur top channel gi maikedi gi myam na thamjagi ahan bada election 2022 BJP amasum Congress na state singi mirep ki list lokthok pa haunakre Manipur Congress ki ticket ki damak mi humdraga humdoina apply tarakre Manipur yang state mangagi mikhal gi damak BJP amasum Congress na tongan state singi mirep oigdaba singi list laptop pa haukibaga loinana Manipur gi oina sutlengak pairiba BJP amasum opposition da lairiba Congress na mirep oigdaba singi list laptop na bigidama akan monda sem sakre press na phoma pawgi likhun amagi matungina lengak pairiba BJP Bharatiya Janata Party na apun basit humfumakta party asigi mirep thadok na bigidamak sem sari party asin ahan ba tangka ki oina tha asigi kunga manga da ticket laptop na ba sem sari hari amaramda INC Indian National Congress ki oina mirep oining basingi form thazun bagi matam asi January taraga mangara aroiba matam oibaga loinana punami humdraga mapana form laukibagi manungda mi humdraga humdoina ticket ki damak form thazilakre pauduna makhatana hai BJP na ahan ba tangkaki mirep oigada basingi ming lauthokadori basi yetna ba laitaba amasum haujuk party asigi MLA oiriba singna ayamba oigani masigi matungda ani supa tangkaki maming lauthokpa sida vote hauriba constituency singi intending candidate singi maraktigi mai pakpa yaba mirep kanana oiba yabagi haibadu state ki leader singi recommending sing central leader na khanaraba matungda lauthokadabani madugi damak tongan ba maikaidigi intending candidate singi mai pakpa yaba phibam sing observer sing thadoktu yengsili pangthokodriba mikhal asida INC gi oinasu apun ba constituency humfu makta mikhal thadoknabagi damak thaurang tawbaga loinana haujik tampaki ayama constituency singda mirep oining busingna mirep oinabagi damak form thajilakre mirep oining bagi form thajin bagi aroiba matamasi ngasi oibaga loinana ngasi fawbra apun form humdraga mapal laukibagi manungda mi humdraga humdoina ticket ki damak form thajilakhi form thazin bagi matamasi khara hena sangdokadra natragana sangdok loidra haibagi matangda hayeng warep laugani haidi maraksida ngasi BJP na mikhal pangthokodriba Uttar Pradesh ki oina ahan ba tangka ki mirep samaga taret ki maming lauthokhibaga loinana lemhauriba constitution singisu matang lauthokna ba sem sakre haidi UP gi oina Chief Minister oiriba Yogi Adityanath na Gorakhpur constituency gi amasum Deputy Chief Minister oiriba Keshav Prasad Maurya na Suratu constituency ki mirep oiragani masigi mathakta party asina Uttarakhand ki governor oina hapkhiba Baby Rani Mauryabu Agra rural constituency ki mirep oina thadoknaba lauthokre hainisu pausna su phongdorakli makasa tharak poina to papaw mana mayai ka ba chinjak phangandaba mirep singi yumda voter sing sangnadaba gi phibamda lakle kada Taragani thu suba Manipur Legislative Assembly election nakshilakpaga mayai ka ba chinjak sijanabagi sangwa khalakle mayai ka ba chinjak phangandaba mirep singi yumda voter sing sangnadre haina Coalition Against Drug and Alcohol kadagi General Secretary Git Chandra Mangangna phongdokre mikhal meya nakshilakpaga mari leinana mayai ka ba chinjak sijanabagi sangwa khalakpa amasu masina maram oiraga khana sainaba tholaktuna misi mina fawu yorakliba sigi matangda pangthokpa awareness program gi manungsana kairau tarung makong lampak ta pangthokpa khananeinaba mifamda saruk yakiba kadagi General Secretary Git Chandra Mangang na hai election na mayai ka ba chinjak pak sana sijanaba thingnaba honabada miyamgi thaudang haiba hiramda lup asigi campaign sathaduna lakli mikhal meya da mayai ka ba chinjak sijanaduna khatna sainabadagi hendoktura misi mina fawba si lakadoriba mikhal asidana hena thokli Tungi yumburel oirakadoriba nahasing mayai ka ba chinjak sijinarakpagi tongan maram kya maruklai masigi manungda mama mapa oibisingna mayai ka ba chinjak sijinaba asisu asauba maram amani mapa ayamba yu thakpada natana mama oibisingna kwa jada sabigi satnabi ama lakliba yu thakpa mapa amadi kwa jada sabi mama na polakpa masaduna mayai ka ba chinjak sijinarakpada angak poidi tungi yumbrel oirakadoriba nahasingna afaba lambida lamjingbada mama oibisingi thaudang yamna sawi hainasu pausna makhatana phongdorakli atopa pawmana
district ahumgi tuan tuan mafam singda combing operation chathakre lakadariba taraganithoi suba Manipur Legislative Assembly mikhalda pamdaba thodok sing thoktana balakhatpa security gi section thawang gi manungsana Thawbal Imphal West amadi Imphal East district ahumgi tuan tuan mafam singda combing operation chathakre pausin hai Thawbal district police ki ASP Jogesendra Hawbijam gi miyang makhada district police asigi nupi personnel yawba commando timna district asigi manungsanba salungpham mamang leikaida ngasi ayuk pung 3:30 dagi pung 3:15 fawba combing operation chathakre operation adu da yum yankhai rom da leramba miyai sing verify tawki operation adu gi makha satharakpada okhong sang mamang leikai amadi mayai leikai dasu ayuk pung 9 dagi 8 fawba freaking siking chathaki mipa mipundi yaudi haidi amaromda Imphal West District Police ki commando timna ngasi ayuk pung 6 dagi 8:50 yankhai fawba district asigi manungsanba tera sapam lerakta combing operation chathaki operation adu da tungan tungan ba lahulup singi bail out tara yauna puna miyoi samaga 13 rom verify tawki adubu mipa mipundi amata yaudi haidi Imphal East District asu district police asigi commando singna faknung awang mayailam amadi maka leikaida ngasi pung 3:45 dagi pung 9:30 fawba thibu humba sathabada bail out kuntra verify tawki adubu miyoi amata phaba punma leite hairi henasu pausna supalakli state sigi wangmra thokpa ten ma paw kharaga myamna tentakna thamjage India gi ngamkhai paring hongdona ba khona ba amata yahaloi General MM Narafne leibas gi ngamkhai paring singna hauji oiriba phiba masibu kanagumba laibak no nakal namatagi hongdokna ba honarakpa amata mai pakhaloi haibasi mayek senglaba Indian Army gi paujela duni haina ngasi Army Chief General MM Narafne na haikre maphamasida Army Day parade ta uwangang badam hangna haiki Army gi damak haukiba sahida yamna sathina singlingai oikhi amasum China ga tainariba awang thangma ngangkhoi singda oiriba phibam singadu makna ningsingki Field Marshal KM Karyapana ahanba India gi Commander in Chief oina thabak puwa hawkibadu ningsingduna January 15 da Army Day pangthui tuan tuan ba thak singda puna paikhat minakiba thabak singna mafam kya marumda khongpham handok hankhre adumainama afaba khongthang amani haina makna su haiki hadi loisilakpoina to papaw khrana Myanmar lusingri susi anauba corruption moral manga mayunari Myanmar gi military na sema government aduna mafam lakthokrabi leiwa sigi lusingmi Aung San Suu Kyi mathakta maana helicopter ama lainaba masun sanaba ayaba pikibaga mari lainana anauba corruption moral manga thangatkre haina legal official amana irai numita phongdokre February gi athengmadagi military na lenga pashin kiba adugi matungdagi hauju fawba fajinduna thamlaklibi Suu Kyi na hanana atai corruption gi moral manga gi matangda wayel sathaduna lakli moral singadugi amamamna jail da sei 15 fawba masum fine amagi sairak phangningai oi ma ki matakta atai moral singsu sikhi amasum walkie talkie sing import toba masum paibiga masum coronavirus rule thugai bigi conviction piraba tungna sei taruki jail gi sairak pikre ma ki matakta siriba moral sing adu military na lenga pashinba adu asumba malhanana ba masum ma ku politics ta amuk halaktana ba lautuna bagi thabak ni haina ma ki Saukatpa singa masum writers group singa haidi hani su phongdorakli loisilakpoina tentakpa content amana Indonesia da yuwa habada amang ata sauna thokre miyeni sokle Indonesia gi capital Jakarta amasum masigi akoiba province singa magnitude 6.6 yona yuwa kan hakibaga loinana yuma masum building sama panhena amang ata thokre amasum miyeni asu apanang khreina thangjanumita disaster agency gi official singa phongdorakli aduga hauzik oina ni myam paw sumatang se luisinjarage amasum patok sakibida soikibu lankiba kya yaurs myam nanga pigani matam ge ba marui bi ipaw singsu myam da leptana update pijara ken su channel sigi mekedik thamjari and thank you